ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯛꯂꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯐꯤꯚꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯗ ꯃꯐꯨꯔꯨꯞ ꯃꯖꯥꯇꯤ ꯀꯟꯗꯕ ꯌꯥꯗꯕ ꯐꯤꯚꯝ ꯂꯥꯛꯄꯅ ꯂꯥꯏꯔꯤꯛ ꯇꯝꯖꯗꯨꯅ ꯂꯩꯖꯒꯗꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯨꯅ ꯂꯩꯖꯒꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯍꯜꯂꯦ ꯍꯥꯏꯕ ꯑꯁꯤꯗꯁꯨ ꯀꯔꯤꯁꯨ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯕ꯭ꯔꯍ꯭ꯃꯥꯅ ꯆꯍꯤ ꯂꯤꯁꯤꯡ ꯇꯣꯞ ꯇꯧꯔꯕꯁꯨ ꯄꯣꯛꯉꯝꯗꯦ ꯍꯥꯏꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯜꯂꯦ ꯍꯥꯏꯕ ꯑꯁꯤꯗꯁꯨ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤ 30 ꯍꯦꯟꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯈꯤꯕ ꯑꯁꯤꯗꯁꯨ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯨꯝ ꯂꯤꯁꯤꯡꯗ ꯇꯨꯝꯈ꯭ꯔꯦ ꯈꯨꯟ ꯀꯌꯥ ꯈꯨꯟ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ 50,000 ꯍꯦꯟꯅ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯁꯨ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯦꯠꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯍꯟꯗꯛ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯒꯤ ꯃꯑꯣꯡꯁꯤꯗꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯍꯥꯏ ꯄꯨꯂꯤꯁꯅ ꯂꯥꯛꯈꯤꯕꯗꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯒ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯂꯣꯏ ꯃꯈꯣꯏꯗ ꯁꯥꯎꯍꯜꯂꯛꯄ ꯃꯇꯝꯗ ꯀꯥꯞꯄ ꯑꯣꯏꯔꯝꯒꯅꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯎꯔꯤꯄꯣꯛꯇ ꯀꯛꯋꯥꯔꯣꯝꯗ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ ꯄꯨꯂꯤꯁꯅꯁꯨ ꯍꯥꯏ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈꯤꯕ ꯌꯥꯏ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯛꯋꯥ ꯃꯈꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗ ꯄꯨꯂꯤꯁꯅ ꯌꯨꯝꯂꯛꯇ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯕꯗ ꯃꯄꯨꯟꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥ 9ꯒꯤ ꯑꯉꯥꯡ ꯅꯥꯎꯄꯨꯔꯤꯕꯤ ꯑꯃꯒꯤ ꯄꯨꯛꯅꯨꯡꯒꯤ ꯑꯉꯥꯡꯒꯤ ꯃꯄꯨꯟꯁꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯅ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ ꯆꯍꯤ 33 ꯉꯥꯏꯖꯔꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯦ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥꯁꯨ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯀꯥꯞꯁꯤꯜꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁꯀꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯨ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯀꯥꯞꯁꯤꯜꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯈꯨꯗꯝ ꯈꯔꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯥꯟꯐꯝꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯄ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯊꯣꯛꯄꯅꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯤꯌꯥꯝꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯪꯁꯤꯜꯂꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯁꯦꯟꯇꯔꯗꯕꯨ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯦꯠꯇꯕꯨ ꯑꯣꯏꯒꯦꯔꯥ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯒꯤ ꯃꯔꯨꯝꯗ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯟꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯌꯥꯎꯔꯛꯂꯕꯗꯤ ꯃꯗꯨꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯥꯜꯂꯣꯏ ꯍꯣꯏ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁ꯭ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯁꯤꯜꯂꯛꯄꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯔꯝꯕ ꯅꯨꯡ ꯈꯨꯟꯗꯨꯅ ꯄꯨꯂꯤꯁꯇ ꯂꯪꯁꯤꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯈꯪꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯦꯇ꯭ꯔꯣꯜ ꯕꯝ ꯂꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯅꯣꯡꯃꯩ ꯐꯥꯎꯕ ꯄꯥꯏꯔꯒ ꯄꯨꯂꯤꯁꯇ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯃꯟꯈ꯭ꯔꯦ ꯄꯨꯂꯤꯁꯀꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯤꯌꯥꯝ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯂꯛꯇ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯕꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯛꯂꯣꯏ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯌꯥꯆꯪꯕꯗ ꯆꯠꯄ ꯃꯩꯔꯥ ꯈꯣꯡꯆꯠꯀꯤ ꯇꯨꯡꯗ ꯅꯥꯎꯔꯤ ꯄꯥꯏꯕ ꯀꯥꯡꯕꯨꯟ ꯏꯟꯅꯔꯛꯄ ꯁꯤꯅꯤ ꯏꯃꯥꯁꯤꯡ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄ ꯅꯠꯇꯦ ꯏꯃꯥꯁꯤꯡꯅ ꯌꯨꯝꯗ ꯍꯟꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯊꯣꯛꯂꯛꯂꯒ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯇꯅ ꯔꯣꯗ ꯃꯦꯗꯤꯌꯟꯗ ꯈꯥꯔꯤꯕ ꯁ꯭ꯇꯤꯜꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯊꯨꯗꯦꯛꯂꯒ ꯐꯨꯛꯇꯣꯛꯂꯒ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯛꯄ ꯂꯝꯕꯤꯗ ꯑꯔꯩꯕ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯒꯠꯂꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯅꯥꯏꯒꯤ ꯌꯨꯝꯒꯤ ꯒꯦꯠ CCTV ꯀꯦꯃꯦꯔꯥ ꯃꯥꯡ ꯇꯥꯍꯜꯂꯛꯄ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯃꯥꯡ ꯇꯥꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯍꯦꯛ ꯆꯠꯊꯅꯔꯛꯄ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏ ꯂꯅꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯟ ꯊꯨꯝ ꯃꯥꯡꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯕꯒꯨꯝ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯂꯟ ꯊꯨꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯕꯗ ꯌꯥꯎꯈꯤꯕ ꯇꯦꯛꯁꯀꯤ ꯁꯦꯟꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯥꯡꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯏꯃꯣꯁꯟ ꯁꯦꯟꯇꯤꯃꯦꯟ ꯍꯥꯏꯕꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯣꯞ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯀꯛꯋꯥ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯅꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯆꯨꯝꯗꯕ ꯅꯠꯇꯦ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯀꯔꯤ ꯗꯤꯃꯥꯟꯅꯣ ꯈꯪꯗꯅ ꯂꯥꯛꯂꯒ ꯏꯔꯥꯡ ꯇꯧꯁꯤꯜꯂꯔꯦ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯤꯌꯥꯝꯅ ꯎꯕꯗꯁꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯤꯁꯥ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯅ ꯀꯗꯥꯏꯗꯒꯤꯅꯣ ꯊꯣꯛꯂꯛꯂꯒ ꯂꯝꯕꯤꯗ ꯏꯔꯥꯡ ꯄꯪꯇꯧꯗ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯣꯏꯅꯗꯤ ꯄꯥꯝꯗꯕ ꯐꯤꯚꯝ ꯊꯣꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯕꯗꯤ ꯑꯃꯗꯤ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝꯗ ꯑꯀꯥꯏꯕ ꯊꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯊꯕꯛ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯊꯕꯛꯇꯨ ꯂꯧꯈꯠꯂꯨꯕꯗꯁꯨ ꯃꯨꯛꯅꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯄꯥꯟꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯠꯊꯔꯛꯄ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡꯗ ꯅꯠꯇꯅ ꯃꯄꯥꯟꯒꯤ ꯁꯛꯇꯤ ꯂꯩꯕ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯀꯤ ꯈꯨꯠ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯄ ꯃꯥꯟꯕ ꯐꯤꯚꯝ ꯂꯩꯕ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯂꯥꯎꯗ ꯂꯥꯎꯅꯕ ꯄꯪꯐꯨꯗ ꯐꯨꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯤ ꯀꯂꯛ ꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯆꯐꯨ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯊꯣꯛꯇꯨꯅ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯍꯔꯥꯎꯈꯤꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯨ ꯀꯟꯗꯕ ꯌꯥꯗꯦ ꯏꯐꯨꯔꯨꯞꯁꯨ ꯀꯟꯗꯕ ꯌꯥꯗꯦ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯂꯩꯉꯥꯛꯁꯤꯡꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯃꯥꯟꯕꯗꯧꯅ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯥꯟꯕ ꯐꯤꯚꯝ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯁꯤꯗꯤ ꯆꯨꯝꯂꯣꯏ
ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯗꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯃꯤꯟꯅꯁꯤ꯫